Sir, coffee. Michael. College fazendo chali nandi. Amu abani. Kaya kuya sida yaubate. Kuidre. Takchal. Kaigino college tawi nangna sida thabu yaurisina. Tang kumdabase napang maniko. Pare, nangna kuning drabina ne, ay suangar. Agamcha. Ha. Se, amta koro. Se, amta koro ba. Agamcha. Hayeng pungani college mangai ngadam niko. Sabiar. Yang ngalami na nga si De. Ngasay gyam sa laambra. Nakhodi karam khangbro. College tahan laamba ni. Hek lakpaga nang hanhangi. Khoi su khumbam khangdana loi hai khrabani. Kriya ina haibro noina. Ibima pura police gi wahanga chap mane. Mama manin that thatana. Adong say laami dubu kay bu hairamge. College traga kri gi thabo yaubro hangambani. Nang di kay hai khraba. Kri su kumte. Hayeng pungani da college makta ngayo haibni. Ayin tawgadabsi krira. Ay khangte. Nang gi warido masu kharadi khangbagum tawbani. Mana khangning na hangbaduda khoi su haidok khraba. Kri gi tambra. Ay gi wari bu. Mana khangba kri mathoi bro. Jesus ke kumaida nunga besuk thungaktraba lilini. Amu anoba chaina amana wakal bu hanba pamdre. Nilia. Ay sumine. Mana kri khalli, mana kri pami. Ay loi khange. Ngasi phawbada kanagi la proposal amta aine ship tawdamni. Nakhoina haiklabsu ay sawpani. Ay gi wari pumba khangi bana khoina sumai sum tawbse krigiro. Lilia. Sorry. Khoi su nang bu phaninge. Nang bu sa ningde. Khoi na su nang bu yam nungsiye. Agam sa yam khangning na hangbaduda. Khantha udana hai khibani. Khoi miyoy base. Ithanta hingba yadabani. Matamgi onbana magi haiba tangkak ama adum lakani. Nangi sontharaba mikupta nangi damak lepeba misakto. Aduni asing nungsiba masakto. Nungsi hayak khuding maku. Nang nasawbagi masak oin ubadi nang sulan gani. Thado uspa ay gidi kanasu leitabani. Amasu apasu aigi ikhomsina hiram amatada ining tamna thangba ngamde. Ay awanu nga share tawfamsu nakhoi oipani. Yare se, si var su to se. Yare, kapano. College dress kasi hong dangai ay khoim to isi mo ni. Se, walang karadi amuk sayani ba.
ꯀꯞꯆꯦꯠꯄꯤ ꯑꯝꯇ ꯅꯣꯛꯎꯁꯦ ꯁꯦ ꯅꯣꯛꯑꯣꯕ ꯁꯦ ꯅꯣꯛꯑꯣ ꯍꯥꯏꯕꯅꯦ ꯁꯦ ꯅꯣꯛꯑꯣ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯃꯥꯝ ꯑꯃꯒ ꯂꯩꯃꯤꯟꯅꯔꯤ ꯃꯥꯜꯂꯦ ꯍꯣꯇꯦꯜꯗ ꯌꯥꯎꯔꯒ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯖꯕꯅꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯣꯏ ꯃꯥꯝꯃꯗꯨꯁꯨ ꯅꯥꯇꯩ ꯀꯌꯥ ꯆꯥꯗꯕ ꯃꯥꯜꯂꯤꯗ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯣꯏ ꯃꯥꯝꯃꯗꯨꯁꯨ ꯅꯥꯇꯩ ꯀꯌꯥ ꯆꯥꯗꯕ ꯃꯥꯜꯂꯤꯗ ꯂꯤꯂꯤ ꯅꯪꯁꯤꯕꯨ ꯑꯩ ꯀꯅꯥꯅꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯑꯁꯨꯛ ꯋꯥꯔꯤꯁꯤꯅ ꯑꯁ ꯀꯩꯅꯣ ꯁꯥꯇ꯭ꯔꯕꯨ ꯑꯝꯇ ꯂꯩꯕꯨꯗꯤ ꯀꯣꯂꯦꯖ ꯁꯨꯇꯤꯒ ꯊꯥꯈ꯭ꯔꯖꯥꯠꯂꯥ ꯍꯜꯂꯣ ꯉꯁꯤꯁꯤꯕꯨ ꯀꯣꯂꯦꯖ ꯁꯨꯇꯤꯒ ꯂꯩꯕ꯭ꯔꯣ ꯑꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯍꯪꯕꯅꯤ ꯂꯥꯛꯄꯨ ꯂꯥꯛꯈꯤꯗ꯭ꯔꯅꯦ ꯂꯥꯛꯇꯧ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯂꯥꯛꯀꯅꯤ ꯀꯩꯗꯧꯔꯒꯦ ꯅꯨꯡꯇꯤꯒꯤ ꯁꯤ ꯃꯇꯝꯁꯤꯗ ꯀꯣꯂꯦꯖ ꯍꯜꯂꯛꯄꯅꯦꯕ ꯃꯤꯅ ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯦ ꯈꯨꯗꯩ ꯁꯤ ꯇꯛꯄ ꯀꯥꯡꯕꯨꯅꯤ ꯍꯥꯏꯅꯈꯤꯕ ꯁꯣꯏꯔꯣꯏꯀꯣ ꯏꯁ ꯑꯣ ꯍꯥꯏꯅꯤꯡ ꯍꯥꯏꯅꯖꯔꯁꯅꯨ ꯂꯩꯀꯥꯏꯅ ꯑꯩꯈꯣꯏ ꯄꯨꯛ ꯊꯥꯛꯄ ꯅꯠꯇꯦ ꯑꯦ ꯂꯥꯛꯑꯦꯅꯦ ꯅꯪ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯊꯣꯏꯁꯦ ꯃꯌꯨꯝ ꯐꯥꯎꯗꯪ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃ ꯂꯥꯛꯀꯦꯕ ꯑꯦ ꯌꯥꯝ ꯁꯥꯔꯀꯥꯟꯁꯤꯗ ꯑꯩ ꯊꯟꯗ ꯊꯝꯃ ꯆꯠꯈꯤꯗꯣꯏꯕ ꯑꯩ ꯉꯝꯃꯔꯣꯏꯀꯣ ꯏꯊꯟꯗ ꯂꯩꯍꯧꯕꯒ ꯑꯩ ꯉꯝꯃꯔꯣꯏ ꯀꯃꯥꯏꯅ ꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝ ꯄꯨꯟ ꯇꯧꯃꯤꯟꯅꯗꯣꯏꯅꯣ ꯃꯤ ꯅꯪꯕꯨ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣꯕ ꯑꯩ ꯐꯠ ꯂꯥꯎꯅ ꯂꯥꯛꯀꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯗꯧ ꯉꯝꯃꯤꯟꯅꯁꯦꯅ ꯍꯥꯏꯔꯤꯅꯣꯕ ꯍꯣꯔꯦꯟ ꯅꯪꯒꯤ ꯇꯧꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯗ ꯍꯣꯏꯗ ꯐꯔꯦ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯌꯥꯅꯕ ꯈꯔ ꯁꯤꯜꯂꯛꯑꯗꯤ ꯐꯩꯗꯅ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯂꯣꯏꯁꯤꯜꯂꯤꯗ ꯆꯪꯉꯁꯤꯔ ꯄꯨꯔ ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯤꯒꯤ ꯄꯔꯦꯜꯁꯤ ꯐꯔꯣꯏꯗꯧꯔꯤꯕꯅꯤ ꯃꯁꯤ May kami, ma'am. ꯑꯣ ꯆꯪꯉꯣ ꯆꯪꯉꯣ Ma'am, may buka buyo bu. ꯃꯦꯝꯅ ꯅꯪꯕꯨ ꯀꯧꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯪꯒꯤ ꯍꯣꯁꯇꯦꯜ ꯐꯤꯁꯇꯣ ꯊꯤꯗꯣꯛꯅꯕ ꯄꯦꯔꯦꯟꯁꯁꯤꯡꯗ ꯍꯥꯏꯈ꯭ꯔꯣ ꯃꯃꯥꯡ ꯊꯥꯒꯤꯁꯨ ꯊꯤꯗ꯭ꯔꯤ ꯅꯪꯒꯤꯁꯦ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯅꯪꯒꯤꯁꯦ ꯗꯦꯠ 7ꯗ ꯂꯥꯁ ꯗꯦꯠꯅꯦ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯣꯁꯇꯦꯜꯗ ꯂꯩꯇꯅꯕ ꯅꯣꯇꯤꯁ ꯊꯣꯛꯈ꯭ꯔꯕꯅꯤꯀꯣ Hoy, ma'am. Ay tidoknaba tawjarage. ꯐꯔꯦ ꯐꯔꯦ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎꯀꯣ Hoy, ma'am. ꯆꯪꯉꯣ ꯆꯪꯉꯣ ꯀꯩꯗꯧꯔꯒꯦ ꯂꯤꯂꯤ Kaysum tawd.
ꯀꯩꯗꯧꯔꯒꯦ ꯂꯤꯂꯤ ꯀꯞꯄꯤꯔꯣ ꯀꯩꯁꯨꯝ ꯇꯧꯗꯦ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯂꯣꯠꯀꯅꯨꯗ ꯑꯩꯉꯣꯟꯗ ꯃꯦꯝꯅ ꯀꯩ ꯍꯥꯏꯔꯤꯅꯣ ꯂꯤꯂꯤ ꯐꯤꯁ ꯊꯤꯗꯕꯩꯔꯣ ꯍꯣꯇꯦꯜꯁꯨ ꯊꯥ ꯐꯥꯅ ꯆꯠꯇꯕꯅꯤꯅ ꯄꯦ ꯄꯤꯅꯤꯡꯒꯗ꯭ꯔꯥ ꯈꯪꯗꯦ ꯏꯁ ꯑꯁꯤꯒꯤꯗꯃꯛꯇꯕꯨ ꯃꯄꯤꯒ ꯇꯥꯔ ꯂꯩꯔꯝꯃꯤ ꯑꯩ ꯍꯌꯦꯡ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯍꯥꯏꯈ꯭ꯔꯒꯦ ꯀꯩꯁꯨꯝ ꯈꯜꯂꯨꯔꯅꯨꯁꯦ ꯄꯥꯕꯨꯡꯗꯗꯤ ꯍꯥꯏꯒꯅꯣ ꯍꯌꯦꯡ ꯍꯣꯇꯦꯜꯗ ꯑꯃ ꯆꯠꯃꯤꯟꯅꯧꯁꯦ ꯊꯥ ꯐꯥꯗ꯭ꯔꯁꯨ ꯍꯥꯞꯃꯟꯀꯤ ꯄꯦ ꯄꯤꯌꯣ ꯍꯥꯏꯔꯨꯁꯦ ꯍꯧꯖꯤꯛꯇꯤ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯂꯤꯂꯤ ꯑꯩ ꯖꯦꯖꯁꯃꯥꯕꯨꯁꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯋꯥꯔꯧꯋꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯁꯨꯝ ꯄꯤꯕꯁꯤ ꯀꯔꯤꯒꯤꯔꯥ ꯂꯤꯂꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯒꯦꯕ ꯁꯦ ꯁꯤꯒꯤꯗꯃꯛꯇꯕꯨ ꯄꯤ ꯇꯥꯕ ꯍꯧꯅꯕ꯭ꯔꯣ ꯁꯦ ꯀꯞꯄꯅꯨꯁꯦ ꯑꯦ ꯃꯦꯝꯆꯦꯛ ꯂꯥꯛꯑ ꯃꯥꯜꯂꯦ ꯅꯣꯏ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯂꯥꯡ ꯂꯩꯅꯨꯀꯣ ꯅꯣꯏ ꯈꯪꯗꯕ ꯆꯃꯝꯅꯕ ꯌꯥꯎꯔꯀꯥꯟꯗꯅꯦ ꯑꯩꯒꯤ ꯔꯨꯝꯗ ꯑꯗꯨꯝ ꯂꯥꯛꯑꯣ ꯂꯤꯂꯤꯁꯦ ꯅꯪ ꯐꯤꯁꯇꯣ ꯅꯣꯏ ꯅꯕꯨꯡꯅ ꯊꯤꯔꯝꯃꯕꯅꯦ ꯀꯥꯔꯠꯇꯣ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯜꯂꯣ ꯍꯌꯦꯡ ꯌꯨꯝ ꯍꯟꯈꯤꯕꯗꯅꯦ ꯑꯗꯣ ꯀꯥꯔꯠꯇꯣ ꯎꯠꯂꯒꯅꯦ ꯌꯨꯝ ꯍꯟꯈꯤꯗꯣꯏꯅꯦ ꯀꯅꯥꯅ ꯄꯤꯔꯝꯃꯦ ꯍꯥꯏꯕꯅꯣ ꯃꯦꯝ ꯅꯣꯏ ꯅꯕꯨꯡꯅꯦ ꯍꯥꯏꯅꯦ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯤꯅꯦ ꯌꯥꯔꯦ ꯁꯤꯗꯒꯤꯗꯤ ꯂꯥꯡ ꯈꯣꯠꯇꯅ ꯂꯩꯊꯣꯛꯑꯅꯨ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤ ꯄꯥꯔꯣ ꯂꯤꯂꯤ ꯅꯣꯏ ꯃꯥꯃꯅ ꯄꯤꯔꯝꯃꯤ ꯖꯥꯠꯂꯣ ꯑꯣꯏꯔꯣꯏ ꯐꯣꯟꯗꯤ ꯃꯣꯟ ꯃꯈꯥꯗ ꯂꯩꯕꯅꯦ ꯊꯣꯏ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯗꯨꯀꯥꯟ ꯊꯣꯛꯂꯛꯄꯅꯦ ꯑꯃꯨꯛ ꯑꯩꯁꯦ ꯇꯟꯖꯥꯕꯨꯗꯤ ꯌꯥꯝ ꯆꯥꯗ꯭ꯔꯦꯕꯣ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦ ꯀꯩ ꯋꯥꯅꯣ ꯑꯃꯨꯛ ꯀꯨꯏꯔꯕꯅꯦ ꯍꯥꯏꯒꯦ ꯈꯜꯂꯛꯏꯁꯦ ꯃꯇꯥꯡ ꯑꯃ ꯑꯗꯨꯝ ꯆꯥꯗ ꯂꯩꯔꯕ ꯀꯩ ꯋꯥꯅꯣꯕꯗꯣ ꯁꯨꯝꯗꯧꯕꯅꯦ ꯋꯥꯔꯤꯁꯦ ꯌꯥꯝ ꯏꯀꯥꯏꯕ ꯋꯥꯔꯤꯅꯤ ꯏꯀꯥꯏ ꯍꯥꯏꯗꯕꯗꯤ ꯌꯥꯗ꯭ꯔꯕ ꯑꯩꯒꯤ ꯑꯃꯨꯛ ꯌꯥꯝ ꯂꯨꯕ ꯋꯥꯔꯤꯔꯣ ꯂꯥꯏꯂꯨ ꯍꯥꯏꯗꯨꯅꯦ 1 ꯃꯥꯔꯛꯀꯤ ꯀꯣꯏꯁꯟꯅꯦ ꯅꯪꯅ 1 ꯃꯥꯔꯛꯀꯤ ꯑꯟꯁꯔ ꯑꯃ ꯁꯠ ꯄꯤꯔ ꯂꯣꯏꯔꯦ ꯀꯥꯏꯗ ꯂꯥꯏꯔꯤꯛꯀꯤ ꯋꯥꯔꯅꯣꯗ ꯀꯨꯏꯔꯦꯗꯤ ꯂꯥꯏꯔꯤꯛꯀ ꯄꯥꯗꯕ ꯀꯥꯏꯗꯤ ꯂꯥꯏꯔꯤꯛꯀꯤ ꯋꯥꯔꯤꯅꯣ ꯄꯨꯟꯁꯤꯔꯣꯜꯒꯤ ꯃꯇꯥꯡꯅꯦ ꯁꯤꯐꯥꯎ ꯌꯥꯝ ꯏꯀꯥꯏ ꯍꯥꯏꯗꯣꯏꯖꯥꯠꯅꯤ ꯌꯥꯔꯁꯦ ꯍꯥꯏꯗꯣꯏꯔꯣ ꯁꯠ ꯍꯥꯏꯔꯣ ꯑꯩ ꯍꯜꯂꯛꯇ꯭ꯔꯅ ꯏꯃꯥꯅ ꯉꯥꯡꯉꯝꯃꯅꯤ ꯁꯨꯝ ꯀꯣꯏꯊꯣꯛ ꯂꯩꯔꯒ ꯃꯇꯝ ꯃꯥꯡꯅꯕꯅꯦ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯔꯛꯑꯒꯦ ꯁꯥꯎꯒꯦꯁꯨ ꯅꯪ ꯀꯣꯟꯅ ꯅꯊꯟꯗ ꯁꯥꯎꯖꯧꯔꯣꯕ ꯀꯩ ꯃꯔꯝꯒꯤ ꯁꯥꯎꯗꯣꯏꯅꯣ ꯅꯃꯣ ꯑꯩꯁꯦ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯦ ꯌꯥꯔꯦ ꯑꯩꯒꯤ ꯑꯃꯨꯛ ꯐꯥꯒꯤꯅꯦꯅ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯒꯩ ꯑꯗꯨꯕꯨ ꯇꯧꯕ ꯌꯥ ꯐꯥꯒꯤꯔꯣ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯅꯤ ꯆꯠꯂꯦꯒꯤ ꯑꯃꯨꯛ ꯑꯥꯏ ꯆꯠꯈꯤꯕꯤꯒ ꯇꯧꯕꯤꯅꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯊꯣꯏ ꯐꯩ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯐꯥꯒꯤ ꯑꯣꯏꯅ ꯇꯥꯍꯟꯕꯒꯤ ꯅꯪ ꯑꯩ ꯉꯥꯏꯖꯨꯗ꯭ꯔꯣ
ꯅꯠꯇꯦ ꯎꯁꯤꯟꯅꯗꯕꯗ ꯌꯥꯝ ꯍꯩꯗꯨ ꯀꯩꯒꯤꯅꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯁꯤꯗ ꯉꯥꯏꯔꯤꯁꯦ ꯎꯁꯤꯟꯅꯗꯕ ꯅꯠꯇꯤꯌꯦ ꯑꯗꯨꯒ ꯀꯩꯒꯤ ꯍꯦꯟꯇꯣꯛꯑ ꯆꯠꯂꯤꯕ ꯀꯧꯕ ꯉꯝꯗꯕ ꯑꯗꯣ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯝꯃꯅꯤ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯔꯝꯕ꯭ꯔꯥ ꯎꯝ ꯑꯗꯨꯗꯤ ꯌꯨꯝ ꯍꯟꯒꯦ ꯑꯃꯨꯛ ꯍꯥꯏꯔꯅꯤꯅꯦ ꯎꯝ ꯑꯗꯣ ꯅꯪꯗꯤ ꯍꯟꯈꯤꯕ ꯌꯥꯔꯔꯣꯏ ꯀꯔꯤꯒꯤ ꯑꯩꯕꯨ ꯍꯟꯕꯩ ꯁꯤ ꯅꯝꯕꯔꯅꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯀꯣꯜ ꯇꯧꯔꯛꯑꯣ ꯂꯥꯁ ꯗꯦꯅꯤꯅ ꯋꯥꯔꯗꯦꯟꯁꯨ ꯆꯦꯛ ꯂꯥꯛꯑꯔꯣꯏ ꯑꯗꯨꯒ ꯑꯗꯨꯏ ꯅꯝꯕꯔꯗꯣ ꯃꯁꯤ ꯀꯥꯎꯔꯅꯨ ꯅꯪꯅ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕ ꯅꯝꯕꯔꯅꯤ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯁꯦ ꯌꯥꯔꯅꯤ ꯁꯦ ꯑꯗꯣꯏ ꯍꯣꯔꯦꯟ ꯆꯥꯃꯤꯟꯅꯔꯣꯀꯣ ꯑꯗꯨꯗꯤ ꯑꯩ ꯀꯌꯥꯝ ꯆꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯨ ꯍꯌꯦꯡꯗꯩꯗꯤ ꯑꯩꯈꯣꯏ ꯄꯨꯟ ꯂꯥꯡꯃꯤꯟꯅꯕ ꯐꯪꯉꯔꯣꯏꯅꯦ ꯎꯝ ꯏꯁ ꯑꯗꯨꯒꯤꯕꯨ ꯐꯣꯟꯗ ꯅꯨꯡꯇꯤ ꯋꯥꯔꯤ ꯁꯥꯟꯅ ꯌꯥꯔꯗꯨꯕꯨ ꯐꯣꯟ ꯍꯥꯏꯔꯒ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯕ ꯇꯧꯁꯜꯂꯨ ꯀꯩꯅꯣ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯑꯦ ꯀꯩꯅꯣ ꯅꯕꯥꯅꯤ ꯋꯥꯔꯤꯁꯤꯅ ꯉꯁꯥꯏ ꯌꯥꯝ ꯆꯥꯅ ꯑꯩꯈꯣꯏ ꯂꯤꯂꯤꯗ ꯅꯩꯁꯜꯂꯝꯃꯕꯅꯤ ꯑꯗ ꯑꯩꯈꯣꯏ ꯀꯞꯆꯠꯄꯤꯁꯤꯅ ꯄꯦ ꯂꯩꯍꯧꯔꯤꯕ ꯀꯔꯥꯏ ꯄꯦꯕ꯭ꯔꯣ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯕ ꯇꯧꯅꯣ ꯃꯥ ꯉꯁꯥꯏ ꯀꯣꯂꯦꯖꯇ ꯂꯥꯛꯑꯝꯕ꯭ꯔꯣ ꯂꯥꯛꯑꯝꯃꯦ ꯉꯁꯥꯏ ꯆꯥꯈ꯭ꯔꯦ ꯑꯆꯥꯄꯣꯠꯇꯣ ꯑꯩ ꯌꯥꯝ ꯆꯥꯅ ꯂꯩꯔꯝꯃꯤꯅꯤ ꯅꯣꯏꯗꯤ ꯉꯁꯥꯏꯉꯩ ꯍꯥꯏꯗꯕ ꯑꯩꯈꯣꯏ ꯀꯞꯆꯠꯄꯤꯁꯤꯅ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯒꯗ꯭ꯔꯥꯅ ꯍꯧꯗꯣꯛꯆꯗ꯭ꯔꯕ ꯑꯩꯁꯨ ꯌꯥꯔꯦ ꯆꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀꯥꯎꯋꯦꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯩꯅꯕ ꯁꯥꯔꯤꯅꯦ ꯑꯗ ꯑꯩꯅ ꯌꯥꯝ ꯉꯛꯏꯁꯤꯅ ꯐꯣꯟ ꯇꯧꯔꯣ ꯍꯥꯏꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏ ꯂꯤꯂꯤꯅ ꯅꯤꯡꯁꯤꯡꯂꯛꯏꯁꯤꯅꯤ ꯃꯤ ꯊꯃꯣꯏ ꯃꯔꯣꯟ ꯐꯥꯎꯅꯈ꯭ꯔꯕꯅꯤ ꯁꯤꯗꯩꯗꯤ ꯇꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕꯅꯤ ꯌꯥꯝ ꯍꯩꯔꯦ ꯅꯈꯣꯏ ꯃꯤ ꯁꯥꯟꯅꯕꯗꯤ ꯑꯗꯣ ꯅꯪ ꯐꯣꯟ ꯇꯧꯔꯣꯏꯗ꯭ꯔꯣ ꯃꯤ ꯇꯧꯔꯣ ꯍꯥꯏꯗꯨꯕꯨ ꯃꯤꯅ ꯇꯧꯔꯛꯑꯣ ꯍꯥꯏꯔꯕꯅꯤꯅ ꯇꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯌꯦ ꯏꯁ ꯌꯥꯝ ꯍꯣꯡꯉꯦꯕꯨ ꯀ꯭ꯔꯤ ꯍꯣꯡꯕ꯭ꯔꯣ ꯑꯩ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯁꯨꯅꯦ ꯍꯣꯇ꯭ꯔꯣꯡ ꯍꯣꯟꯅ ꯎꯔꯦ ꯏꯕꯦꯝꯃ ꯁꯦ ꯌꯥꯔꯦꯁꯦ ꯐꯣꯟꯗꯣ ꯇꯧꯁꯜꯂꯣ ꯃꯤ ꯑꯁꯣꯝꯗꯁꯨ ꯉꯥꯏ ꯂꯩꯔꯝꯗꯣꯏꯅꯦ ꯁꯦ ꯁꯔ ꯑꯝꯇ ꯌꯦꯡꯒꯦ ꯍꯣꯏ ꯍꯣꯏ ꯀꯩꯗ ꯑꯃꯨꯛ ꯌꯥꯗ꯭ꯔꯤꯅꯣ ꯁ꯭ꯇꯥꯔꯇꯔꯗ ꯌꯥꯗꯕ ꯃꯥꯜꯂꯤ ꯁꯔ. ꯑꯁ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯁꯤ ꯂꯩꯔꯛ ꯃꯆꯤꯟꯁꯤꯗ ꯋꯥꯛꯁꯣꯞ ꯑꯃꯗꯤ ꯂꯩꯕꯅꯤ. ꯊꯣꯡꯕꯨꯗꯤ ꯂꯣꯜꯂꯝꯕꯅꯤ ꯑꯗꯣ ꯑꯩ ꯌꯨꯝ ꯃꯅꯨꯡ ꯆꯪꯉꯒ ꯀꯧꯊꯣꯔꯛꯑ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯔ. ꯑꯗꯨꯗꯤ ꯁꯔ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ. ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯇꯧꯔꯒꯦ ꯑꯦꯛꯖꯥꯝ ꯆꯥꯗꯅ ꯅꯪꯅ ꯍꯥꯏꯅꯤꯡꯕꯈꯩꯗꯣ ꯑꯝꯇ ꯆꯤꯊꯗꯒꯦ ꯍꯥꯏꯈ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯔꯨꯝ ꯅꯝꯕꯔ 3ꯗ ꯗꯩꯅꯥ ꯍꯣꯏꯒ ꯂꯩꯔꯝꯒꯦ ꯅꯪꯁꯨ ꯑꯗꯨ ꯂꯣꯏꯔꯒ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯂꯩꯔꯗꯤꯅꯦ ꯅꯪ ꯍꯥꯏꯗꯕ ꯋꯥꯁꯤꯡꯗꯣ ꯑꯝꯇ ꯍꯥꯏ ꯉꯝꯃꯔꯣꯏ ꯌꯥꯅꯤꯌꯦ ꯑꯗꯨꯝ ꯂꯩꯌꯣ ꯉꯁꯤꯗꯤ ꯂꯥꯁ ꯗꯦꯅꯦ ꯅꯪꯁꯨ ꯅꯅꯤꯡ ꯇꯝꯅ ꯁꯥꯟꯅꯖꯍꯧꯔꯣ ꯋꯥꯔꯤꯗꯣ
ꯑꯩꯈꯣꯏꯁꯨ ꯔꯨꯝ ꯅꯝꯕꯔ 3ꯗ ꯂꯥꯡꯈꯤꯒꯦ ꯂꯥꯛꯑꯣ ꯄꯨꯁꯄꯥ ꯅꯩꯊꯔꯣꯏ ꯂꯤꯂꯤ ꯀꯔꯝ ꯈꯪꯕ꯭ꯔꯥ ꯅꯝꯕꯔꯁꯨ ꯁꯦꯞ ꯇꯧꯗ꯭ꯔꯒ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯄꯨꯡ 9 ꯇꯥꯔꯁꯤꯗꯤ ꯐꯣꯟ ꯇꯧꯔꯣ ꯍꯥꯏꯕꯗꯣ ꯀꯔꯤ ꯂꯩꯕ꯭ꯔꯥ ꯃꯔꯝ ꯂꯩꯇ꯭ꯔꯗꯤ ꯐꯣꯟ ꯇꯧ ꯌꯥꯗꯕ꯭ꯔꯥ ꯌꯥꯏ ꯀꯩꯅꯣ ꯌꯥꯔꯤꯁꯤꯅ ꯐꯣन ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯇꯧꯔꯁꯨ ꯌꯥꯔꯕ ꯑꯗꯨꯗꯤ ꯌꯥꯗꯦ ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯕ ꯈꯪꯗꯦ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯇꯧꯔꯛꯀꯗꯧꯔꯤ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯗꯤ ꯐꯣꯟꯁꯨ ꯄꯥꯏꯗꯅ ꯀꯩ ꯒ꯭ꯌꯥꯟ ꯈꯨꯇꯥꯅꯣ ꯍꯧꯖꯤꯛꯐꯥꯎ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯁꯤꯕꯣ ꯄꯥꯏꯅꯤꯡꯗꯕꯒꯤ ꯐꯔꯦꯁꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ ꯐꯝꯃꯝꯕꯅꯤ ꯑꯩ ꯌꯥꯝ ꯆꯥꯗꯦ ꯑꯣꯐꯤꯁ ꯍꯜꯂꯛꯑꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯗꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯂꯝꯕꯤꯗ ꯂꯩꯔꯤ ꯑꯦ ꯍꯧꯖꯤꯛꯄꯨ ꯑꯗꯣ ꯍꯌꯦꯡ ꯌꯨꯝ ꯍꯟꯕꯗꯣ ꯄꯥꯔꯀꯤꯡ ꯐꯥꯎ ꯑꯣꯏꯅ ꯊꯤꯟꯗꯣꯏꯅꯤꯀꯣ ꯌꯥꯅꯤꯌꯦ ꯌꯥꯔꯣꯏꯕ ꯑꯩꯅ ꯊꯤꯟꯗꯣꯏꯅꯤ ꯀꯩꯁꯨ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯦ ꯍꯥꯏꯗꯕꯒꯤꯅꯤ ꯊꯤꯟꯗꯣꯏꯁꯦ ꯍꯥꯏꯔꯝꯃꯒꯗꯤꯅꯦ ꯑꯩꯁꯨ ꯀꯩꯁꯨ ꯊꯤꯟꯒꯦ ꯍꯥꯏꯔꯣꯏ ꯂꯤꯂꯤ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯁꯤꯅ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯣ ꯀꯩꯁꯨꯝ ꯇꯧꯗ꯭ꯔ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯑꯩ ꯌꯥꯝ ꯆꯥ ꯍꯥꯎꯋꯣ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯍꯣꯁꯇꯦꯜ ꯐꯤꯁꯇꯣ ꯑꯩ ꯌꯥꯝ ꯆꯥꯅ ꯊꯤꯔꯝꯃꯤ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯊꯤꯗꯦꯕ ꯀꯅꯥꯅ ꯊꯤꯔꯝꯃꯤꯖꯥꯠꯅꯣ ꯍꯥꯏꯖꯤꯟꯒꯅꯣ ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯀꯔꯤꯒꯤ ꯊꯤꯔꯝꯕ꯭ꯔꯣ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯑꯩꯅꯕꯨ ꯊꯤꯔꯁꯨ ꯅꯪꯅꯕꯨ ꯊꯤꯔꯁꯨ ꯃꯥꯟꯅꯗꯦ ꯃꯥꯟꯅꯩꯃꯤ ꯅꯪꯕꯣ ꯀꯔꯤꯗ ꯃꯥꯟꯅꯕ꯭ꯔꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯑꯩꯒꯤ ꯃꯤꯠꯂꯨ ꯑꯅꯤꯁꯤꯅ ꯅꯪꯒꯤ ꯑꯋꯥ ꯃꯤꯀꯨꯞ ꯑꯝꯇ ꯌꯦꯡꯕꯒꯤ ꯄꯥꯡꯒꯜ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯃꯣꯃꯣ ꯅꯣꯡꯅ ꯂꯩꯕ ꯃꯥꯏꯊꯣꯡꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯄꯥꯝꯖꯕ ꯂꯤꯂꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯅꯪꯅ ꯌꯥꯕꯤꯕ ꯅꯠꯇ꯭ꯔꯒ ꯌꯥꯕꯤꯗꯕ ꯄꯥꯎꯈꯨꯝ ꯑꯃꯇꯪꯗꯤ ꯄꯥꯝꯃꯤ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯣꯏ ꯍꯜꯂꯣ ꯑꯩꯒꯝꯆꯥ